War on Drugs 2.0 gi makhada lokhatpa thabakta ngasi Thoubal District Police Commando amasung Civil Police ki apunba khutpuna mioi ahum hero number 4 amasung huralakpa gari ga konana Phagatkhre ngamkhre Police tagi fangba paugi matungina Thoubal gi SP Joge Sandra Haubizam gi mideng makhada Commando amasung Police ki apunba khutpuna ngasi ayupung mari taba matamdagi ayupung nipan taba matam phauba Thoubal Moizing lamkhai gi area da leiba yum singda changduna thiba humba gi thabak chathaki maduda Moizing Thoubal mayum laikai dagi TH Siras Ahmad ke machanupa Thoubal mayum Rafik Chahini Fumdoi amasung Moizing Thoubal mayum dagi Mrs. Lairang Chahi Kuntra Manga Mapuroiba TH Rafik Khaidi Bamioi Aniasi Heroine number 4 gram Tara Taret Khara Hienba amasung sel oina lupa lising humpuga mariga konana masa masagi mayum dagi Phagatkhre Makhatana chathaki ba house to house operation aduda Moizing awang dagi Moizing mayum Anakif Chahi Kungamari apokpa M Arasiu din Haidi Bamioi asisu hura lakpo oigani chingnaba angoba machugi Hyundai Creta car registration number MN04A2375 amaga sel oina lupa lising yangkai mangaga konana mayum dagi Phagatpa ngamkhre tungda tongan ba case ani lokhatuna Phagalaba mioi sing adu polam sing adu galoinana makhataba angi oiba thabak lokhanaba Thoubal Police ta sinakre hairi